Pauche the yumfm oiba marway pau kharab the togjari. Tabak junction dapa airport authority da highre same. Impal airport pu international airport oina Laothoklagani patungda masiba mapung phaba international airport amo oina tawbi yanaba. Tabak thojinaba airport authority da highre ainase minister N Perena phangdokhre. Impal airport da dawna saba electrical amadi mechanical workshop building changkapagi thorumda je minister na high Impal airport as international airport oina on khatpa asi Manipur ki pandam oiba project am oiduna laklabane. Mamang ki lengak na chawraba lam amalausin duna airport authority da piduna masi siyangkalakbane. Mamang da project asi kita maglupa crore samga umbodra mangaromgi project ama tender loire thabak auragane airam labane. Madugi thabak adusu aujik amukta takre. Masigi maram aujik phawba khangan balaitre. Masigi project asi international project amu oibina feasibility amadi atai criteria sing khanabadi orambayai. Atoppa thabak tawba matamda Manipur gi ground situation khangba Lmdmsigi phibam khangba agency na tragana mi khanba ki tangai phadaba laikani haina lawe Manipur gi agency sing wariba MTDC bu orbasu asoba thabak loba tarabadi madik chaba manpower amadi technical noho khangba mi darkar oi madugi wakhal loksing jawdana tender thaba kanaroi aige nakalamarom da airport drug gas gi while the deputy minister na court statement pikhre ngasi daki na sahi nipalom ki mamang kumza lising ani taragom daki January taramatho ki nukthul da Impal airport ki yamlaba illegal drugs in phagat ki bathaw ki matang da Central Bureau of Investigation CBI na prem tarokpa charge da yumfm oiduna chathargliba case asigi wail gi an pasaruk oiriba prosecution witness PW singi examination amasu course examination gi manung chanda housing na Manipur leka ki deputy minister oiraba aduga thawdok asi thokiba matamda na director general of police DGP Manipur oiram kiba Jumnam Joy Kumar sahihum pogamapan apok palai kedraba YKSO uripok naurem thom court statement pikhre Impal gi uripok sera court complex ta leba special judge in the NPS first track court lankapuk tonsingi court ngasi masamak laktuna statement piru kiba deputy minister Joy Kumar well chathargliba case asigi prosecution witness PW number 67A Case asing mari dinner code sidam hake statement recording tong naba kita ngasi ayuk pung tara khara yalakpada code sida lakhi aduk ayuk pung tara mathorum tarak pawbada mana PW amu oibagi pifam thokpa statement sing code pk mana ngasi code phongdo ke bawafam singi manung tam hakna DGP oiringi matam aduda drug amasung counterfeit currency sing mari leinaba case mayam ambathoke asigum ba makal ki case asi laksindana law and order check tong naba kita tangai fadaba leke Masidagi bhakna kumja lising ani taragani thogi Augusta mahaki makhat leiba SB sing yaona senior police officer sing unaduna asigaba makal gi case sing asi control tawnabagi matang da khanna nei nakhe loina drug amasung counterfeit currency sing gambari leina ba case sing asi gidabak mahakna special wing amalingat pa pamkhe anasu kota phongdokhe baragachi da tractor accident thokpada amasire Kaksin police station ki manung channa chumnang sing thakta leiba Beswanat mandir Kaksin divine Light Kaksing branch ki lambi da tractor accident thokpada meoi amal lekidre lekidraba mi eduki mamik moirang them jai masahi yangkai apok lekidraba ibo masa kawi Kaksing chumnang lekai dagine ngase upung taruk minute jangkhairum tarakpada Beswanat mandir Kaksing divide light Kaksing branch sanglen sabaloisan bagi maduda sindapo watek utek haptana pothorakpa tractor adu lambi da masa matan accident thokpada lekidraba mi asi sokpada ki Kaksing police ke kangbo ma da kudak sangsindana lekanana hospital apokhatke Aduba lekan abang ngam dana laikida bani hari asi bahaksang imong manung na Laogdouri aruiba mathuk magam pangthokhre hari nakalamarom da Koubru Laifam len kangnaba kandanaba khongjang changchilagane ukal Koubru Laikha da liba lining thok chana mahi gi laichang mai thadoklamba thong akan bamong da kandem tawbaga loinana lakliba April taraga taret kin nongyai phobaki manung da chenaba sing phaduna cherak pidrabade Laifam len asiba kanjana bamyam gal loinan akan ba khongjang changchilagani aina Umang lai kan ba apun berlup ukal na phangdokhre Palace compound liba ukal gi office ta ngasi nungthil pangthoki ba pawgi mifam amada mathage wafam sing asi lup asi kan banner mutum maniton mangang phangdoki bane mangna makha taraduna haiki Koubru Laikha da liba lighting tho sana mai laisangbo mai tharam bagi tho lup asina akan bamong kandem tawe masagi phibam si laklabani na Koubru amade ekhoi gi ina saktam kanjana pakhongjang ge sangchinna ba thawrang tawduna leire Koubru haibasi Meitei Ehou pok pasiba amadi hingbagi yamna mari leinaba Laifam len amakhakne maramaduna Koubru da changduna laigi laithau pangthokpada athingba thamlakpa haibasi Meitei gi saktham da sathiba akaiba piba wafam amane
Hauzik Koubru Laichat Laifam Den Asimasa Khangdabasing Mai Thaduklamliba Asi Aikoina Tomina Laifam Thokte Paliba Leigak Asina Haying April Tarakatariki Nonge Popuki Manungda Lining Tho Sanam Hiki Laichang Mai Thaduklambada Jenabasing Paduna Cherak Peterpati Laklaba April Taragamapanda Manipur Leiba Laitho Khudingmak Lipton and White of Fondokane Numidang Pung Taba Matam Meitei taba atoppa state amadi Leibak yaona Lmdmsigi apunba Khudingmak janing tabi khollao Lubasina Sanchilapa Kongtang Asida Legana Tumin Lation Batarabadi Lakliba April Kunda Koubru Kanana Begin Aknba Ehou Laklaba Masigi Matung the Laklaba April Kunmatoi the thomjinduna Koubru the Laifam Khudingmak ngak sen-gani bataba pikhre Masida Lmdmsigi Khudingmak na Meitei Equiki Laifam Kanpam Thogi Amade Saktam ngakpam thogi aiba wakal londa thokpirakna sarugya biyo namida sidagi akhoi oiba Koubru da Laifam den sing asi kanjanaba makhal makha kya gi thabak pai khotpa hauragane Koubru mang bai basi akhoi gi punsi mang bagat chap malai asigum blaba Laifam len asida ahit pa pirakpa haibasi purup asida ahit pa pirakpani haine lawe maramaduna purup asigi saktam kanjana pa punna thodang lomina se Leibak nasu tawdok adu chenabasing athoba da phadna charak pida bataragade ukal nasu maral lebasing liptana thibagi thabak su satharagane masida thorakpa afafata ki teksa Khudingmak Leibak asna pugudabani ainasu magna makatana phangdokhe sanabagi pau amada moin ali gi batting na Chennai Super Kings ta Punjab Kings po wicket taruk tamai thipa pikhre Indian Premier League IPL gengasi Mumbai da leiba one kid stadium na sana ke league ki nipan suba match ta Chennai Super Kings ta Punjab Kings po wicket taruk ta mai thipa pikhre Mesasi toss Chennai Super Kings tengkamduna fielding khanke Punjab Kings ta hana batting tawduna sanarakpada over kunta batsman nipan out oiraga sumnagi run chamaga sumna taruk khak lauke Punjab Kings ki batting aurakpadagi phibam yamna sokhe opener Mike Agarwal ral amatalaromdan out oike atoppa opener KL Rahul su sumnagi run manga khak loromlaga out oike makhatana changlaki batim asiga batsman Chris Gale amasong Leibak huda su sumnagi run tara loromlaga out oike bedage apunba run kuntaruk surukpada batsman maka out oike Tim masih taruk subu batsman oina changlakhiba Shahrukh Khan run ipuga taret lorumba asina khwaidagi phajaba score oike tare subu batsman G Richards dan run taramanga lorumba asisu tim asigi singthaba yaba score oike Chennai Super Kings ki bowling the Deepak Chahar Punjab Kings ki batsman mari out dahanduna khwaidagi phajaba bowler oike Sam Kuran Moin Ali amsung Bravo na batsman amamam out dahanke Chennai Super Kings na match asi mai pangna da paran chamaga sumna taret lobagi mathau takibada taraga taruk suba over gi mari suba ball da batsman mari out oiraga lobangam da match asi wicket taruk thamai thiba pikhe Chennai Super Kings ki ahum suba batsman oida changlakhiba Moin Ali na ball kunthraga mathoida 6 ama amasung 4 taret jarkaran nifuga taruk loromba asina team masigi khwaidagi phajaba batting gi performance oike team masigi opener Faf du Plessis su ball kunthrakum daida 6 ama amasung 4 ahum jerka out oidana run kunthraga taruk loduna match asi mai papada soba thotang loke Punjab Kings ki over bowling da Muhammad Shami na chema Chennai Super Kings ki wicket ani out dahanduna khwaidagi mai pakpa bowler oike tournament asi heng sanagadaba match da Mumbai Indians ta Sunrisers Hyderabad ka Chennai ki MS Chindabaram Stadium da Numidang Pung tarit makhaida lamba taunaragare makha tarakba atoppa pau amadana Uttar Pradesh da school Pumnmk Thingjinkhre Coronavirus के केस Henggatlakpadagi लोइनना उत्तर प्रदेश गवर्नमेंट स्कूल Pumnmk Laklaba Thingjinkhre लोइनना बोर्ड की एग्जाम सिंह yeithokkhre ऑफिसर सिंह मतुंगिना ममांग चाहिदा लाइचत असि संदोरखिबगी मतुंग हाउजिक फावबदा ख्वाइदगी जाम्बु ओइना स्टेट सिदा खरांग Covid-19 के अनोबा केस लिसिंग कुनगनिथोय सामरी कुंथ्रागा मपन थेंगनाबग लोइनना लाइना असिना मरम ओइदना मियोय चामगा सुपना मरि सेखे डिस्ट्रिक्ट मैजिस्ट्रेट सिंह अमसुक से मेडिकल ऑफिसर सिंह के रिकमेंडेशन मतुंगिना थाकिबा पेशेंट सिंह लौबु यादबा हॉस्पिटल सिंह के मथक्ता केस अमलौ खनाबसु गवर्नमेंट खंखरे Covid-19 की एक्टिव केस लिसिंग अनि हेना लेबा डिस्ट्रिक्ट तरा द गवर्नमेंट खुदक्तगी पुंग तरामथोय की ओइबा नुमिदांगी कर्फ्यूज थमले से मिनिस्टर जोगी आदित्यनाथ न चेयर लौदुना ऑनलाइन द पांगथोकिबा मिफम अमा अवरिब सिंह असि लौखेबने आदित्यनाथ मसाबा Covid-19 पॉजिटिव ओइबदगी हाउसिंग होम आइसोलेशन तौरिबने सीनियर ऑफिसर अमन आईके मिफम मदुदा से मिनिस्टर लखनऊ इलाहाबाद वाराणसी कानपुर गौतम बुद्धनगर गाजियाबाद मेरठ अमसुंग गोरखपुर जावना डिस्ट्रिक्ट तरा द नुमिदांग पुंग निपानदगी अयुबुंग तरेट फाउबा कर्फ्यू थमजनबा ऑफिसर सिना खंगनके Covid-19 के केस हेंगतलिबगी मियंगदा उत्तर प्रदेश द लेबा स्कूल Pumnmk मे तरामंगा फाउबा थिंगजनबा सुमिफमदुदा वरिब लौखि आइना फांगनबा काताना फंगदोरकले क्लास 10 अमसुंग 12 के बोर्ड की एग्जाम सिंचु लागलबा मे कुन फाउबा येथोकले हाइना
फोंदोक्लदुना महंग हाइकी एग्जाम सिंग असिगी अनुभव मथंग थागी अहानब चयोल्दा लेपलगने बोर्ड की एग्जाम सिंग असि अहानबद एप्रिल 22 गा होनब लेपलंबनी अदुबो मे 9 फावबा जैथोक्लुरबा मतुंग मे 10 फावबा अमुक हना जैथोरकेबने सही खुदिंगे ओइना महिरोइ लाग यांखै हेनबद क्लास 10 अमसुंग 12 की बोर्ड की एग्जाम सिंग असि थारिबने तो हरियाणा द क्लास 10 की एग्जाम कैंसल तौखरे स्टेट बोर्ड ऑफ स्कूल एजुकेशन पांथोकदब क्लास 10 की एग्जाम हरियाणा गवर्नमेंट कैंसल तौखिबगा लोइनना क्लास 12 की एग्जाम ना जैथोकनब वरेप लौखरे कोविड-19 की केसिंग हेंगलकपन मरम ओइदुना CBSE इन क्लास 10 की एग्जाम कैंसल तौखिबा अमसों क्लास 12 की जैथोखिबगी मतुंग स्टेट गवर्नमेंट के वरेप सिलौखिबने हौखिबन मिटखरनिसदा हरियाणा दसु कोरोना वायरस के केसिंग हेंगलकलिबने हरियाणा की एजुकेशन मिनिस्टर कनवर पालना हाइके हौजिक ओरिबा कोविड-19 की फिबम की मिहिंदा CBSE की मतुंग मखोइनसु क्लास 10 की बोर्ड के एग्जाम कैंसल तौनब वरेप लौरे क्लास 12 के बोर्ड की एग्जाम जैथोकनबसु मखोइना वरेप लौरे हाइन मिनिस्टर ना फोंदोरकले मांगनाई की महिरोइसिंग की इंटरनल असेसमेंट जमफम ओरागा क्लास 10 की रिजल्ट लाउथोकने अरोइबद कंटेंट सिंग असिग मरोइब पाउ खरा असिब पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी यंगबिरि पुपनमक पथागचरी चैनल असिन अदुमदा कानारबदि सब्सक्राइब तौबि डिबिसन सब्सक्राइब तौबि रमरोइनना लाइक एंड शेयर तौबसु काबिगन पुनमक अमखाना थागचरी